ngarang gi thodog do koi ta seng na pen de imung da lei ba mama mapa ta khut tha bani haina lawi masi gi thodog wasi icha sing na ta seng na matki leiba ki damakta tholak laba aduga ima sing asibu ta seng na khallaga di ima haina na khoina laurak ba matamda ai khoi di leiba ngamda na mai kai salai khangdana chenarakhi bani khairam ban nupi kaithel gi mai kai gi akhoi mai kai dagi akhoi na ngasi thamjaga dori ba asi ngarang April gi tarik 18 da Manipur da pangthokriba Lok Sabha gi ahan ba mikhal gi ahan ba phase do madu da thokkiba violence ki thodo ado madu akhoi taseng na mama ama oina akhoi nungai jade akhoi kuiraba matam dagi hauna Manipur gi oiba akhoi nupi sing ase icha gi iwa gi chana na ba leite haidana cheng tang ba matam dagi ahan ba nupi lan akhoi gi nupa sing bu thabak thai haidana akhoi na ngak sendana thamkiba adugumba ani suba nupi lan madugi thokibado mayam ningsing diyu madudagi hauraga akhoi na warak paduna 1980s ki matam dagi leibak asigi damakta oina akhoi mathwai khubak ta haptana thawai thadu asu yare haiduna thoglakkiba itasing akhoi gi mamang da leiramba nupi furup sing aduna ngak khibani siphai kaya dagi changjan duna itasing sokpa yade haiduna akhoi matam da dagi hauna loina ba akhoi gi nupi sing se thabak khudi makta mangjin tharaga lakibani hojing makso Manipur da thokliba akhoi gi wathok ase mase sida khulai pairaga changchil leiba icha khuding mak akhoi gi di sokpa yade nakhoi gi damakta da ima sing akhoi leiri haidana makoi bu kadai da kari soiga dage haidana ahing bawa akhoi sorok ta tumnaraga chaba thakpa khangdagai lampak ta sorok ta tumdana yumda nungai na legadog do icha sing sidam ta koi khangaga lekhibani makoi ge damakta kari wat dage haidana imung da koi karim ta leirakra bawda moi ge damakta di akhoi leijaba khara piraga icha sing ji awat pa khajik tang loi su men ji haidana lakiba ima sing ase ngarang gi thodog do koi ta seng na pen de madu akhoi karini haina lawi imung da leiriba mama mapa ta khut tha bani haina lawi masi gi thodog wasi icha sing na ta seng na matki leiba ki damakta tholak laba aduga ima sing asibu ta seng na khallaga di ima haina na khoina laurak ba matamda ai khoi di leiba ngamda na mai kai salai khangdana chenarakhi bani madugi bebhara do ima sing da utpiyu ngarang na khoina ima du da utliba bebhar do ai khoi nupi ama oina mama kangbu amagi mama ama oina ai khoi ta seng na nungaite madu da yauri ba kangbu do ai khoi kanano khangde xyz oisano madugi thokri ba thabak tu da chenari ba mi sing ado ta seng na maki ma ima du da lale haifam thokpani ima aduna kayam nungaite ai khoi ga hojik yekna bani haina lauri ba kuki sing asina yum mai thare hari ba poto magi masada ai khoi gi ifurup ki mina ai gi yum mai thadore haibadu tabada ai khoi gi thamoi leiba yade ajugu mama yamase thok tanaba amukka hana so haijari ai khoi na matungda adugumba thokriba thodu ado ngalangi do soikribani haina lauraga matungda amuk hana thoktanaba sindiyo icha singna aduga handak lakadoriba ngalangi thokriba violence aduda report tawgodoriba election gi mafam jaga singa se masi aikoina khanjabada Manipur gi di nupi singa sina hena ngafam thokpani haina khallaga thabak khudimak se mayok na bang oigadabani haibase khallaga thokodoriba election di poll mafam singa se masida mafam dugi maira paibe singa duna ngakpina nabasu aikoi gi kwailaman ima kaithel gi tarapta gi aikoina haijari aduna icha sing saugano nakoina tawriba thabak to ima hoi pendabadagi ngasi hairakpani ima ga icha gi mari se adugumba phajadaba mari duna marakta thanagumsi nakoina phaniyam na soigre hai taragasu aikoi gi thamoi dadi nakoi kasu inthokadabadi leite aikoi gi mafam dadi langera chumgera icha ne haibase leidoini tawbadabo nakoina thokriba mong ado maduna mama aikoi gi thamoida haktuna lehangiba aigi icha singa se haiba indre adu haiba wakhando ima koida phawalakano aduna amuk khana madugi thodo ado thoktanaba nakoi section biu haiduna aikoi lebak miyam gi maikai dasu akoi khailaman ima kaithel gi maigi dagi su thamjari